पुंगनमक्पु तरामना ओक्सरी ngasi channel asina anobu makhalgi top video ama puduna lakchari ngasi gi paudam asibu hawbadagi loiba fawba tabiraba amasung lausin biba yaba saruksing lausin birabadi sukshoi shoidana kanaba fangani khanjai adom school natraga college ki mahiroi ama oirabadi aina adomda hangningi nangi tungi punsida kari oiba pame nangi punsida karamba makhalgi career choose tawgani masigi pauko masi adom na pidringai aina guarantee piduna haiba ngamgani adom engineer doctor MBA natraga government employee ama oibana adomgi future career oininglamgani haibasi amukso aina guarantee piduna haijagi India da lairiba school college tamliba mahiroi sing angang sing youth sing 90% di mathakta panjakriba career option khara asigi manungda ama oibana tungi pandam oire yamna likna khara khak natana ayamba mahiroi singna makhoi gi tungi punsida paleontologist beekeeper photographer ornithology art science tea tester meteorologist audio engineer na jingba unconventional career option sing asigi manungda ama oiba pamdri masi karidagi oirakpano laibak asigi education system asigi asoiba oigadoribra natraga mama mapa oiribasingi asoibra natraga takpi tambiriba oza singi asoibra ngasigi channel asigi video asina masigi oiba tonganba analysis ama miyamda utnana bhotna jari masida asoiba natraga suggestion sing comment section da thambiramna basu nalukjare karigumba ikoina Indian education system gi maramda nainaruraba adu oirabadi shoidana haigani school college ta takpi tambiriba teaching methods examination system syllabus ki matangda adubu marup sing asengba adudi ngasigi mahai masing asigi problem asidi system gi asoibadagi hena chawba ecosystem environment gi problem asin oire angang amna masagi haithoi singthoiba amasung apambabu namhattuna ona tainaba maikaida tatana puriba environmental factors sing asi maruina maikai ohum asidagi oire mass media parents influence amasung cognitive bias mass media gi matang da video asibu yangbiriba adom da wahang amatang hangjage adom nongmada pung kaya mobile phone gi screen mamang da leibibage adom calculation tawiyo survey report ki matung inna english ingani ga kunma thoi chahi asida indian singna pung kun mari gi manung da changchatta pung manga mobile phone gi screen mamang da lei haina palli masidi mahausani tattana yengliba natraga uriba thodo wathok singi ithil soidana lakpa haiba asidi adugi sumatakta pung kun mari gi manungda mamal yamlaba pung manga kaithok libani amuksu aikhoina tariba uriba paw makal asi makal mari khak asidagi so hendri politics cinema crime amasung sports haukiba chahi khara asida india macha kayana lemjaningai oiraba prize kya fangduna leibak asigi mingchat purakki Saunak Sengi All That Bread Sairiba documentary film asina Cannes Film Festival 2022 da Best Documentary Film gi mana phanglakki masi India gi oinadi historic moment amani adubu aikhoi gi media channel singna paw asi miyam da khangan bagi mahut festival asida saruk yakhibi Aishwarya Roy amasung Deepika Padukone na red carpet ta set kiba fijol adubu nainaba paw oina haplakki Hairiba chahi 2022 asimaktada I.V. Gitanjali Srina Mahaki Nobel Red Samadhi Gidamak Lemjaningai Oiraba Booker Prize ki mana phanglakki masina Indian language ki Nobel amana Booker Prize ki damak nominate tawba ahanba oibani adubu pawsi marup sing na tabi kibra masigi sumathakta Indian mathematician Dr. Nina Gupta na Ramanujan Prize phangkiba marishuba Indian ama oike pawasi aikhoi khangkibra TV channel amada Nina Gupta bu interview tawkiba thengna bikibra 2018 da Danish Siddiq amasung Adnan Abidi anina India gi oina photography gi lamda Pulitzer Prize phangba ahanba oiki masigi matung ing 2020 da Indian journalist ahumna feature photography da Pulitzer Prize phangki adubu hairiba miyoi sing asigi manungda amatang TV channel amada interview tawba aikhoina thengna kide asengbadi hairiba khudingmak asina newspaper gi headline da haplam laba natraga TV channel sing da interview tawbiram laba haurak liba miyoi kya da thauna piram gani masagi haithoi singthoi bo uthok na nabagi tanja piram bayabani film making photojournalism literature amasung mathematics book career option ama oina loram bayabani
Nakalamromda society gi mingshel oiba film sing asidasu Three Idiots Tare Zamin Par gumba exceptional oiba film khara nattana ayambana film gi lead role loriba hero sing gi profession asi army officer, policeman, doctor, engineer masidagi hendoktuna karigumbada gangster gi role fabu lori. Film ama fawbada beekeeper, ornithologist natraga sitar player gumba profession singna lead role loba leitri. Youth singda motivate oibe yaba film sing puthokpagi wakhal su leitri. Asumna mass media na career option choose tawbada afaba maikaida pubibadi oidri. Mathangda lakchaning libasi mahiroy amagi natraga macha amagi career sembada parents singna kari thodang lori haibasini. Aikoigi parents singna aikoibu kaya yamna fahaningli amasung phibam masida aikoigi apamba kanada haigani haibasini. WhatsApp, Facebook, Instagram gumba social media platform kaya da ima ipabu saithaba amasung ima ipana haiba ingadabani haibagi emotional video kaya share taunari. Who's the one who can rise above? Take a chance, do it all for love and no regrets. Audio Jungle. Up ahead there's an open door. Asigumba society amada hingliba ikoina ima ipagi apambagi ona tainaba maikaida thabak ama tawba haibasi araiba oite. Natraga ima ipaga onsin naduna marai taunaba haibasi phajaba natte. Karigumba nahak na hairiba thabak sing asi tawrurabadi nahak lamhenba haiba indaba macha haina gadoribani. Adubu masi masu adomna khangbi gadabani. Prithibida lairiba mama mapa khudingmak lausing lairaba macha khudingmak ki maikai takpa ngamba natte haibasi. Karigumba oiram lava prithibi ase lausing leiraba migi masing asuki matik yamlamgani adubu madu oithoktabani. Maram asina mama mapa oibiriba singna macha singi mathakta leiba authority amagum ainabu hairabadi madu tawgadabani natraga ingadabani yadragana phu chaiba ngangbi sakpiba pumnamak asi angang amagi tungi career semba matamda sathina chumdaba thawang sing oi. Research paper kaya na proof tawkre madudi authoritative parenting na angang adugi thajaba amasung hai singbabu manghalli loinana decision ama laujaba ngambagi sakti anthalli haina. Masi aigilanai oina haiba wahinate prithibigi research kaya na praman tawkraba wafamne. Masigi phone na Indian economy na liberalize tawkraba matung chahi kuntra suraba asi phawbada sarkar gi thabak na matam masigi naha singna khwaidagi pamnaba top demand oirakle. Report ki matung inna haukiba chahi nipan asida central government gi makhada kauba sarkar gi thabak sing gi damak mioi crore kuni thoine apply tawrakhe. Aduga chap chana laukiba masingna mioi lakh 8 ka lising kuni thoi khaktani. Apply tawrakhiba loina na khankiba ani gi ratio asi 1:300 ni haibadi mioi chahum apply tawbada mioi amakha khalli haibani. Masida isa ithantana hangjaba yare. Mioi chahum na chenminaba lamjel amada Fast adu khakhan ki gadoribani adu orabadi adom natraga adom gi isadu yawhan ningadra yawning lamloi amasung yawhan ningloi adubu yawdabadi ngamloi dori maramdi masagi hai singba chana chuna ba yengdana machagi career gi hak mama mapa na paisilubana ngasi di macha do doctor oiba ngamdre engineer oiba ngamdre sinpham ataisu haihodre masagi haithoi singthoi ba gun aduga chana ba sinpham su masak khanghodre adu oirabadi asuk competitive oiba lamjil asida tangai fadani yawba tabani. Asigumba authoritative parenting gi wakhalon chenba mama mapa singna haigani aigi chanupa da tatana hairibani changningba matam changsanu IAS officer ama soidana oigadabni ichadi engineer oihengani ichanupi na doctor tamhangani. Wahai sing asi taraga confidence name jaba dong dong haigandaba angang singdadi parents singda wahai ama fawba hangatuna haijaba ngamjade masage apamba phongdok saba ngamjade. Asigumba parents sing asigi wakhanda honglakliba matamgi awonba asigi matung inna wakhal su hongpham thoi haibasi khanthade. Mama mapa oibiriba singna khangbi gadabani ichabu doctor, engineer, IAS, IPS officer gumba miyamne ijat sanman tawnaba sinpham sing asibu tawhanningdaba oihanningdaba mama mapa di atangbani. Adubu icha adugi tawba ngamba hai sing bahiram sing su masak khangbiba tangai fade. Maramdi piklingaidagi hauna isadi adu oihangani hajinba sina angang adu fawbana masana karamba hiramda haithoi singthoi bagi haiba fawba khangjade. Pandam leitaba angang oirei
ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯑꯉꯥꯡ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯆꯥꯗ 90 ꯑꯣꯏꯔꯛꯇꯨꯅ ꯃꯍꯩ ꯇꯝꯕꯗꯤ ꯂꯣꯏꯁꯤꯜꯂꯨꯔꯒ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯑꯅꯤꯡꯕꯁꯨ ꯊꯨꯡꯍꯟꯕ ꯉꯝꯗꯅ ꯀꯛꯉꯥꯎꯅꯗꯨꯅ ꯑꯔꯣꯏꯕꯗ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯃꯆꯥ ꯑꯃꯇꯪ ꯇꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯂꯥꯁ ꯑꯣꯞꯁꯟ ꯑꯣꯏꯔꯛꯏ꯫ ꯃꯤꯑꯣꯏ 200ꯒꯤ ꯃꯅꯨꯡꯗ ꯑꯃꯈꯛꯅ ꯊꯕꯛ ꯐꯪꯂꯕꯗꯤ ꯃꯤꯑꯣꯏ 239 ꯑꯃꯗꯤ ꯊꯕꯛ ꯐꯪꯗꯕ ꯍꯥꯏꯕꯁꯤ ꯃꯍꯧꯁꯥꯅꯤ꯫ ꯑꯁꯨꯝꯅ ꯃꯤꯁꯤꯡ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯨꯠꯁꯤꯡ ꯊꯕꯛ ꯐꯪꯗꯕ ꯑꯣꯏꯔꯛꯏ꯫ ꯏꯁꯥꯒꯤ ꯀꯦꯔꯤꯌꯔ ꯀꯔꯝꯅ ꯁꯦꯝꯒꯗꯒꯦ ꯈꯪꯗꯕ, ꯏꯆꯥꯒꯤ ꯀꯦꯔꯤꯌꯔꯒꯤ ꯗꯥꯏꯇ ꯑꯩꯅ ꯂꯧꯔꯨꯕꯗꯒꯤ ꯁꯣꯏꯈꯤꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯝꯗꯗꯤ ꯍꯧꯖꯤꯛꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯐꯪꯗ꯭ꯔꯦ, ꯊꯕꯛ ꯄꯤꯌꯨ ꯍꯥꯏꯅ ꯗꯤꯃꯥꯟ ꯀꯌꯥ ꯇꯧꯅꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯈꯟꯕ ꯌꯥꯔꯦ, ꯅꯊꯟꯇ ꯆꯦꯟꯕ ꯂꯝꯖꯦꯜꯗ ꯌꯥꯎꯅꯅꯕ ꯃꯗꯨꯗ ꯀꯅꯥꯅ ꯐꯥꯔꯁ ꯇꯥꯐꯝ ꯊꯣꯛꯏ ꯍꯥꯏꯕꯗꯨꯗꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯏꯁꯥ ꯏꯊꯟꯇꯅ ꯈꯪꯂꯕꯗꯨꯅꯤ꯫ ꯀꯦꯔꯤꯌꯔ ꯑꯣꯞꯁꯟ ꯀꯌꯥ ꯂꯩꯔꯤ꯫ ꯏꯁꯥꯒꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯑꯗꯨꯒ ꯆꯥꯅꯕ, ꯀꯣꯝꯄꯤꯇꯤꯁꯟꯁꯨ ꯂꯩꯇꯕ, ꯑꯗꯨꯒꯨꯝꯕ ꯁꯤꯟꯐꯝꯁꯤꯡ ꯑꯗꯨꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯕꯗꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯑꯃꯗꯤ ꯁꯥꯟꯇꯤ ꯂꯩꯕ ꯑꯣꯏꯒꯅꯤ꯫ ꯂꯨꯔꯤꯕꯗꯤ ꯏꯃꯥ ꯕꯕꯥꯗ ꯑꯗꯣꯝꯒꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯑꯗꯨꯅ ꯑꯣꯏꯍꯜꯂꯛꯂꯤꯕ ꯑꯄꯥꯝꯕ ꯑꯗꯨ ꯌꯥꯍꯟꯕ ꯑꯃꯁꯨꯡ ꯊꯥꯖꯍꯟꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯁꯨꯝ ꯈꯟꯅꯁꯤ, ꯅꯪꯅ ꯕꯕꯥ ꯑꯩ ꯄꯦꯂꯤꯌꯣꯟꯇꯣꯂꯣꯖꯤꯁ ꯑꯣꯏꯅꯤꯡꯉꯤ꯫ ꯃꯗꯨꯗ ꯑꯗꯣꯝꯒꯤ ꯕꯕꯥ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯁꯤ ꯄꯦꯂꯤꯌꯣꯟꯇꯣꯂꯣꯖꯤꯁ ꯍꯥꯏꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯩꯁꯤ ꯀꯣꯃꯦꯗꯤꯌꯟ ꯑꯃ ꯑꯣꯏꯅꯤꯡꯉꯤ ꯍꯥꯏꯔꯨꯔꯕ ꯀꯔꯦꯝꯅꯅ ꯈꯨꯝꯂꯛꯀꯅꯤ, ꯃꯗꯨꯕꯨ ꯁꯤꯟꯐꯝꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ? ꯑꯩ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯇꯦꯂꯤꯁ ꯑꯃ ꯑꯣꯏꯕ ꯄꯥꯝꯃꯤ꯫ ꯄꯥꯎꯈꯨꯝꯗꯤ ꯃꯗꯨꯕꯨ ꯀꯔꯤ ꯀꯥꯟꯅꯒꯅꯤ? ꯑꯩ ꯒ꯭ꯔꯥꯐꯤꯛ ꯗꯤꯖꯥꯏꯅꯔ ꯑꯃ ꯑꯣꯏꯕ ꯄꯥꯝꯃꯤ꯫ ꯃꯗꯨꯁꯨ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄ ꯌꯥꯏ, ꯆꯥꯡ ꯅꯥꯏꯕ ꯁꯤꯟꯐꯝ ꯅꯠꯇꯦ ꯍꯥꯏꯅ꯫ ꯃꯁꯤꯗ ꯑꯗꯣꯝ ꯀꯔꯤ ꯇꯧꯕꯤꯒꯅꯤ? ꯑꯗꯣꯝꯅ ꯇꯧꯕ ꯌꯥꯕꯁꯤ ꯑꯗꯣꯝꯒꯤ ꯏꯃꯥ ꯕꯕꯥꯗ ꯁꯤꯟꯐꯝ ꯑꯗꯨ ꯀꯔꯤꯅꯣ ꯑꯃꯁꯨꯡ ꯀꯌꯥꯃꯨꯛ ꯀꯥꯟꯅꯒꯅꯤ, ꯂꯣꯏꯅꯅ ꯄꯨꯟꯁꯤꯗ ꯄ꯭ꯔꯣꯐꯦꯁꯟ ꯑꯃ ꯑꯣꯏꯕ ꯌꯥꯒꯅꯤ ꯍꯥꯏꯕꯗꯨ ꯃꯁꯛ ꯈꯪꯍꯟꯕꯤꯒꯗꯕꯅꯤ꯫ ꯑꯃꯁꯨꯡ ꯁꯤꯟꯐꯝ ꯑꯗꯨꯒ ꯆꯥꯟꯅꯅ ꯂꯩꯔꯤꯕ ꯑꯗꯣꯝꯒꯤ ꯍꯩꯁꯤꯡꯕꯁꯤꯡꯁꯨ ꯃꯁꯛ ꯈꯪꯍꯟꯕꯤꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯤꯔꯤꯕꯁꯤꯡꯅꯁꯨ ꯏꯆꯥꯅ ꯄꯥꯝꯂꯤꯕ ꯁꯤꯟꯐꯝ ꯑꯁꯤꯗ ꯏꯆꯥꯅ ꯀꯌꯥꯃꯨꯛ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯂꯩꯕꯒꯦ ꯀꯨꯞꯅ ꯌꯦꯡꯕꯤꯔꯒ ꯑꯁꯦꯡꯕꯃꯛ ꯏꯆꯥ ꯑꯗꯨꯗ ꯒꯨꯟ ꯑꯗꯨ ꯆꯦꯜꯂꯝꯂꯕꯗꯤ ꯌꯥꯕꯤꯒꯗꯕꯅꯤ꯫ ꯂꯣꯏꯅꯅ ꯗꯣꯛꯇꯔ, ꯏꯟꯖꯤꯅꯤꯌꯔ, IAS, IPS ꯑꯣꯏꯅꯅꯕꯒꯤꯗꯃꯛ ꯄꯤꯕꯤꯔꯤꯕ ꯁꯄꯣꯔꯠ ꯑꯗꯨꯒ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯁꯄꯣꯔꯠ ꯄꯤꯕꯤꯒꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯑꯣꯟꯅꯕꯗ ꯑꯁꯤꯒꯨꯝꯕ ꯄꯥꯎꯈꯨꯝꯁꯨ ꯇꯠꯇꯅ ꯄꯤꯅꯩ꯫ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨ ꯇꯧꯔꯣ ꯌꯥꯔꯦ, ꯑꯗꯨꯕꯨꯅꯦ ꯃꯈꯥ ꯇꯥꯕꯗ ꯑꯩꯈꯣꯏꯗ ꯀꯔꯤꯁꯨ ꯍꯥꯏꯔꯛꯄꯗꯤ ꯌꯥꯔꯣꯏ꯫ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯤꯕꯨ ꯍꯦꯛ ꯄꯤꯔꯨꯔꯕ ꯑꯗꯣꯝꯒꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯑꯃꯝꯕ ꯂꯝꯕꯤ ꯑꯃꯗ ꯊꯥꯗꯣꯛꯈꯤꯕꯒꯨꯝꯕꯅꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯑꯀꯤꯕ ꯑꯃꯁꯨꯡ ꯆꯤꯡꯅꯕꯅ ꯄꯤꯛ ꯊꯟꯈ꯭ꯔꯒꯅꯤ꯫ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯐꯤꯔꯦꯞ ꯑꯃꯇꯪ ꯃꯅꯤꯡꯇꯝꯅ ꯑꯀꯤꯕ ꯌꯥꯎꯗꯅ ꯂꯧꯕ ꯉꯝꯖꯔꯔꯣꯏ꯫ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯀꯟꯚꯦꯟꯁꯅꯦꯜ ꯀꯦꯔꯤꯌꯔꯁꯤꯡꯕꯨ ꯍꯦꯟꯅ ꯊꯣꯏꯅ ꯄꯥꯝꯕꯒꯤ ꯃꯔꯝꯁꯤ ꯀꯣꯒꯅꯤꯇꯤꯚ ꯕꯥꯏꯑꯦꯁꯅꯁꯨ ꯌꯥꯝꯅ ꯑꯣꯏꯍꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯑꯍꯥꯟꯕꯗ ꯀꯟꯐꯣꯔꯃꯤꯇꯤ ꯕꯥꯏꯑꯦꯁ ꯍꯥꯏꯕꯗꯤ ꯃꯤꯌꯥꯝꯅ ꯈꯟꯅꯔꯤꯕ, ꯇꯧꯅꯔꯤꯕ, ꯊꯥꯖꯅꯔꯤꯕ ꯊꯕꯛꯁꯤꯡꯗ ꯊꯥꯖꯕ ꯑꯃꯁꯨꯡ ꯑꯄꯥꯝꯕ ꯐꯥꯎꯕ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯇꯠꯇꯅ ꯇꯥꯔꯤꯕ ꯗꯣꯛꯇꯔ, ꯏꯟꯖꯤꯅꯤꯌꯔ, ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕ ꯁꯤꯟꯐꯝꯁꯤꯡ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯎꯔꯛꯇꯕ, ꯈꯪꯂꯨꯗꯕ, ꯈꯪꯅꯤꯡꯂꯨꯕꯒꯤ ꯑꯄꯥꯝꯕꯁꯨ ꯐꯥꯎꯔꯛꯇꯕ ꯑꯁꯤꯅꯤ꯫ ꯈꯟꯊꯗꯨꯅ ꯌꯦꯡꯁꯤ, ꯏꯟꯗꯤꯌꯟ ꯁ꯭ꯇꯦꯇꯤꯁꯇꯤꯀꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯋꯥꯟ ꯑꯣꯐ ꯗꯤ ꯇꯣꯞ ꯄ꯭ꯔꯦꯃꯤꯌꯔ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃꯅꯤ꯫ ꯃꯁꯤꯗ ꯑꯗꯣꯝ ꯅꯠꯇ꯭ꯔꯒ ꯏꯆꯥꯁꯤꯡ ꯃꯍꯩ ꯇꯝꯒꯦ ꯈꯜꯂꯨꯕ꯭ꯔꯥ? ꯆꯍꯤ ꯑꯃꯗ ꯑꯦꯚꯔꯦꯖ ꯄꯦꯀꯦꯖ 20 ꯂꯥꯈ ꯐꯪꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯤꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯗ ꯇꯝꯕꯗꯤ ꯂꯥꯏꯔꯗꯅ ꯃꯃꯤꯡ ꯐꯥꯎꯕ ꯄꯟꯅꯗꯦ꯫ ꯑꯗꯨꯕꯨ IITꯒꯤ ꯃꯍꯩꯔꯣꯏ ꯑꯃ ꯑꯣꯏꯕꯗꯤ ꯄꯥꯝꯒꯅꯤ, ꯑꯦꯝꯁꯇ ꯇꯝꯕꯗꯤ ꯄꯥꯝꯂꯝꯒꯅꯤ, ꯃꯔꯝꯗꯤ ꯇꯠꯇꯅ ꯍꯥꯏꯅꯩ, ꯁꯣꯟꯅꯩ꯫ ꯃꯁꯤꯒꯤꯗꯃꯛ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯔꯩꯕ ꯁꯅꯥ ꯄꯩꯁꯥ ꯄꯨꯊꯣꯛꯅꯗꯨꯅ ꯍꯣꯠꯆꯤꯟꯅꯩ꯫ ꯃꯁꯤꯒꯨꯝꯕ ꯃꯤꯌꯥꯝ ꯑꯁꯤꯒꯤ ꯃꯇꯧ ꯑꯁꯤꯗꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯎꯗꯕ ꯏꯟꯖꯤꯅꯤꯌꯔꯤꯡ, ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯀꯌꯥ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯄꯨꯡꯆꯥꯏ ꯆꯥꯏꯔꯛꯏ꯫ ꯑꯁꯤꯒꯨꯝꯕ ꯂꯣ ꯀ꯭ꯋꯥꯂꯤꯇꯤ ꯀꯣꯂꯦꯖꯁꯤꯡ ꯑꯁꯤꯅ ꯂꯣ ꯀ꯭ꯋꯥꯂꯤꯇꯤ ꯗꯣꯛꯇꯔ, ꯂꯣ ꯀ꯭ꯋꯥꯂꯤꯇꯤ ꯏꯟꯖꯤꯅꯤꯌꯔ ꯀꯌꯥ ꯄꯨꯊꯣꯔꯛꯇꯨꯅ ꯁ꯭ꯀꯤꯜ ꯌꯥꯎꯗꯕ ꯃꯃꯤꯡꯇꯒꯤ ꯗꯣꯛꯇꯔ, ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯍꯜꯂꯛꯏ꯫ ꯑꯅꯤꯁꯨꯕ ꯀꯣꯒꯅꯤꯇꯤꯚ ꯕꯥꯏꯑꯦꯁ ꯑꯁꯤꯅ ꯑꯦꯝꯕꯤꯒ꯭ꯌꯨꯇꯤ ꯏꯐꯦꯛ ꯍꯥꯏꯕꯁꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯗ ꯑꯣꯞꯁꯟ ꯑꯅꯤ ꯄꯤꯔꯦ, ꯑꯃ ꯈꯟꯒꯗꯕꯅꯤ꯫ ꯑꯍꯥꯟꯕ ꯑꯣꯞꯁꯟ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯄꯒꯤ ꯆꯥꯡ ꯀꯌꯥꯃꯨꯛ ꯑꯣꯏ ꯍꯥꯏꯕꯒꯤ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤ ꯈꯪꯉꯤ, ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯑꯣꯞꯁꯟ ꯑꯁꯤꯅ ꯀꯌꯥꯃꯨꯛ ꯃꯥꯏ ꯄꯥꯛꯄꯒꯤ ꯆꯥꯡ ꯂꯩꯕꯒꯦ ꯍꯥꯏꯕꯁꯤ ꯈꯪꯗꯕ꯫ ꯅꯍꯥꯛ ꯀꯔꯝꯕ ꯈꯟꯒꯅꯤ? ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯈꯟꯒꯅꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯆꯥꯡ ꯈꯪꯕ ꯁꯤꯟꯐꯝ ꯑꯗꯨꯕꯨ꯫ ꯑꯁꯦꯡꯕꯗꯤ ꯃꯁꯤꯗꯒꯤꯅꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯐꯪꯗꯕ ꯃꯁꯤꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤꯕ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯣꯞꯁꯟ ꯑꯅꯤ ꯑꯗꯨ, ꯑꯍꯥꯟꯕ ꯑꯣꯞꯁꯟ ꯑꯗꯨꯅ ꯒꯣꯚꯔꯟꯃꯦꯟꯠ ꯖꯣꯕꯅꯤ, ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯑꯣꯞꯁꯟ ꯑꯗꯨꯅ ꯒ꯭ꯔꯥꯐꯤꯛ ꯗꯤꯖꯥꯏꯅꯔꯅꯤ꯫ ꯑꯍꯥꯟꯕꯒꯤ ꯑꯣꯞꯁꯟ ꯑꯁꯤꯒꯤ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤ ꯑꯁꯤꯅ 1:300ꯅꯤ, ꯍꯥꯏꯕꯗꯤ ꯃꯤꯑꯣꯏ 200ꯒꯤ ꯃꯅꯨꯡꯗ ꯃꯥꯏ ꯄꯥꯛꯄꯒꯤ ꯆꯥꯡ ꯑꯁꯤ ꯑꯃꯅꯤ꯫ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯑꯣꯞꯁꯟ ꯒ꯭ꯔꯥꯐꯤꯛ ꯗꯤꯖꯥꯏꯅꯔ ꯑꯁꯤꯗꯗꯤ ꯁꯛꯁꯦꯁ ꯔꯦꯠ ꯑꯁꯤ ꯍꯥꯏꯕ ꯉꯝꯗꯦ꯫ ꯅꯍꯥꯛꯀꯤ ꯑꯣꯞꯁꯟ
government job asina oirakani maramdi success rate khangi adubu masi masu khangjanbiyo failure rate 2019 gi SSC na lawba pikraba post MTS ki exam da mioi lising tara khak lawgadabada mioi lakh kun manga gi application lakhe masi gi success rate asi 0.005% aduga failure rate kayam oiramgani haibasi isa ithantana calculate tawbiro nakal maromda success rate high bangamdaba video editor natraga graphic designer amana fazana work tawba matamda tha amada lising humdra dagina marfu fawba phangba ngame adu oirabadi adomna isagi natraga ichagi haisingba kari lairi khanthadana sarkar gi thabak haidana koichen chenbagi kari mathau tare isagi haithoi singthoiba apamba sinphamda hotnabana mai pakpalai wakhal nungai halle asumna lamdam asigi mahiroi singda career option khanbada mass media parents influence loinana cognitive bias na achauba singna ba ama oihalle matang asida mahiroi singbu takpi tambiriba school college singna kayamuk mateng pangli loinana Indian education system gi oiba saruk kharasu khangminadaba yadri leibak asigi achauba thodang lofam thokpa sarkar gi school singi phibam di haidokpada ikaiba fauri Haryana government na government school chahum thingjinduna oja lising kun thabak lawthoki loinana oja lising kun thraga nipan gi post hangduna lehalli Assam government na class 10 gi board exam da mahiroi ama fawa pass tawba ngamdaba school kun thraga mari thingjinki asumna school phagat hanbagi mahut school thingjinbada khumang chawsilakli high school level yamna maru oiba basic level asidadi government school bu maming fawa pannadri haibiyai private school singi mapandagi khara makhai mangal fangbani haibe adubu private school singdi education the business tawbani mapanda sanama laga manung da kori oiba sukayani authoritative figure oiba strict rule kaya semduna mama mapa singi mamit thakhanba masidi yamna hai aduga takpi tambiriba oja singda train tawraba takpi tambibada hai singlaba career guidance tawba ngamba ojadi iyaw yaw daba school gi masingsu okhak yami pumnamaksina sarkar gi school bu oirabasu private school bu oirabasu khwaidagi maru oiriba career guidance ki matangdadi ikan kanadri haibe yai nakalla maromda education system da achauba ithil piriba school gi curriculum da yenglurabasu tongan tongan ba career singi matangda mahiroi singda khanghanna ba hotnadri haibe yai khudam moina adomna class 10 phawba tamlakkiba lyric singda journalism anthropologist logo designer professional social worker event management gumba career singi matangda panba saruk sing thengna birakkibra aikhoi gi school da social science haina subject ama tamjarabasu masiga naknaba mari lainariba geologist paleontologist natraga archaeologist ama oike haibagi wakhaldi mahiroi singda phawhan bangamdri mathematics da chapter kaya tamle data graphs histogram pie charts standard deviation median adubu mahiroi singi wakaldadi ikhan khanadri ai aphawba statistician ama oige haina science ki sharuk amoina biology tamlabasu karigumbada mahiroi singna khanade botanist horticulturist environmentalist zoologist natraga anatomist ama oige haina pumnamakse school gi curriculum da mahiroi singda karino haina masak khanghananaba sarup yawdabadagi oirakpane oja singnasu masibu karino haina masak khanghanbagi tanja adusu lawbidri school singi mahiroi singda creativity samgatpagi akhanaba thorangsu paikhatpa udre employment haibasi migi makhada thabak suraga thagi tolo phangba adu khak natte isana mapu oiduna isagi thabak pijaba entrepreneurship adusu challibani masigi wakhalon asi angang singda lehanbada tambiriba curriculum amadi school singi daita chawna lofam thokpani adubu Delhi gi school sing khara natana atopa leibak asigi school singdadi entrepreneurship karino haibam hairoi singda khanganri Delhi gi school singdadi achauba ahongba ama puraktuna entrepreneurship mindset curriculum bu subject ama oina tamba hawkre masimak tamjaningai oi loisilakpada ngasigi video asida nainajariba topic asigi kanaba adomna lobiyo karigumba soiki lankiba yawrabasu suggestion sing pibirakpada taramna loksinjagani adom mahiroi ama oirabadi adomgi career adomna masak khangna semba mathau tai aduga adomna parents ama oirabadi isa singi hai singba masak khangdokpaga loinana masagi apamba yengbiraga career guidance pibiyo loinana tongan tongan ba matangda isa singbu warak watem tawbirabasu tunggi career ama sembada
ꯑꯗꯣꯝꯒꯤ ꯑꯄꯥꯝꯕꯅ ꯂꯦꯞꯄꯤꯒꯅꯨ ꯍꯥꯏꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯟꯖꯅꯅꯕ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ